ꯄꯨꯟꯁꯤꯗ ꯀꯃꯥꯏꯅ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯀꯃꯥꯏꯅ ꯑꯩꯅ ꯍꯧꯔꯛꯈꯤꯕ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯈꯨꯗꯤꯡꯃꯛꯇ ꯁꯨꯃꯥꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯇꯤꯝꯁꯤꯅ ꯎꯠꯄꯤꯒꯅꯤꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯊꯝꯃꯛꯄ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯑꯗꯨꯝ ꯍꯔꯥꯎꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯎꯠꯄꯤ ꯇꯥꯔꯗꯤ ꯍꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯃꯌꯥꯝ ꯑꯃꯅ ꯈꯪꯕꯤꯕ ꯍꯦꯜꯂꯒꯅꯤ ꯑꯗꯨꯒ ꯍꯥꯟꯅ ꯁꯥꯟꯅꯅꯤꯡꯕ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯐꯦꯃꯤꯂꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯤ ꯌꯥꯝ ꯂꯥꯞꯅ ꯂꯩꯈꯤꯕ ꯁꯥꯟꯅꯕ ꯉꯝꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯃꯗꯨ ꯃꯌꯥꯝꯗꯣ ꯁꯤꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯍꯜꯂꯕ ꯃꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯗ खितंग अहोंबा चेंज अमती लाकनी हाइबगे आई थाजबा अइंगोंदा यामना चावना लई अना अहोंबसु लाकनी अदुगा लीलासे येंगबा मतुंगदसु अखोइगी प्लेयर्स सिंग अनंबना अइना तौरइबदु कमाइना तौबनो माना पामजेबा मयामदु अखोइसु तौगे इचे दौना आइसु तौबा ngamge इनाउ दौना आइसु तौबा ngamनबा होटनागे कोना खनबगे आइ सोइदमगे वखलोना अमा लाकनी हाइबसे आइ थाजबा लई अदुगा आइसु यामना नुंगाइ सुमाइना आइगी मिंगदा आइगी फैमिली आइगी लेकाइगी सुमाइना वरी अमा हाइबा तारे पूरा सुमाइना सुमांग लीलासेदा पुथोकपिगनी हाइबसे आइगिदि ख्वाइदगी लाइबक फबा कनोनेना हाइजनिंगे अदुगा खंदे यामना नुंगाइ ngasiसे सुमाइना आई आखांसु खितंग ngamdabasda ai lakcharroigena khanbane adu kakana lakpidaba yade na haibadagi ai hakchangsu ngamdana ai yaudabsu yade ko khalaga ai sumaina lakpane do mayam sumaina unabiba ai yamna nungai ai kesu hainingai leite sumang lilasi soidamaki nungaiba mayamna yengnaba amosu soi oirakani haibasu ai thajai aduga maya aigi taraftagira khoigi sumang lila puthokkodoriba che ijan mayam pusu aigi taraftagi all the best fajana role loinamuk fajana pibigani haiba ai adum thajai aduga si hairaga ai adum mayamdagi ikopona khurumjari Mirabai, Loinana, Thouram President member, Shumang election Mirabai, Dr.
Madam Nara, Chief Advisor Manipur State Shumang Leela Council, Loinana, Oza Rajmohan, PC, Oza Anita CHANU, Mirabai di Oza, Loinana, Oza Romeo, Program Marketing di Provider Manipur Unit 2 in Mirabai. Koi khwai tu ki waza na buare pa loina na Nation Mirabai Manipur State Shumang Leela Council ki advisor elder kolon kya phajat duna phabu kunayama adwa Shumang last da saru ya biga dori ba music khanja duna dabu Thouram boxeri ini kamle to mathan da honor ko leitna thol ki ko thom mane adubu khandara ko mi kuttadi akoi Shumang Leela jala kada adam eso binga kada eko kutongan tongan bawa kelma lila habis ki kuda tena to bia de do o bugi chen thoro ko ne Mirabai men lawo do bai ne lila ya ko de do mayak pa do ni makeup to do ni mi ko ma ko do ni stia sar ko ni aduna adum matan ta su stia ni am da ka kada akoi lila ju tong ni oi hai ro ji hai na sai lem lagi bani ai hai jiri je ta se nga Shumang Leela platform da lebi bisnau sidon oi lei wa ko na tin adubu ikang thangongdana inong panil akoigi ranjini thongjana satlakanda home film gi kanodagi film ama namge ana haibagi mahutta Shumang Leela ama tawjarage na hairame kamai tawsige time ta nai hek lakbai yes nangi to right decision tawgadamni handa akoina kaido wai kidoino ne lam tawgibodo adu samana tawduni Leela do mamonda sadhanjali katodona mamonda akoina offer pibadona mamonda presentation tawdona mi kana kana tongan ba karor piba adi karo pigiba mai namjang jo khudon piba adumaina wakan khalla ka da koi magi da Leela piba duna mamonda akoina kachaba mamonda akoina magi to biman khanbo utpadu koi oigadabni aibo akholojani koina chi Leela am thomo gi da ko da jeni aduna soidam ki mai pa gani na khalli ai wakanda ranjini thomjana madugi numitgi sumai tawjine mai wari khara dili na wari silira ko matundudi Mirabai ki wari taraga ilai na minute khara second khara puthoro kuduna magi thankalaiba kolum magi konkalaiba well liting di arumba bhar do adu khak thangkar ko to magi acho history ba soi do gi lerum gani mana minute ani ki manunda ahum ki manunda performance bijabagi wani minute amam na sahi tara sabni sahi tara awaba do minute am mada punna thakal ka male ba ke de tori soi jam ki yarom gani ana hai ngasigi ngairaba pagi warat haigadra ira thomi gi kari gi tamukta tori baira tori no hardi mai Iklaba Thamoi haiba pagi Shumang Leela kangun ko topi dori ba Leela sigi mayamda undopa madi pagi Yaipha magol gi namakta nizaban min ama oibashida aisu maduri sarukya boina pagi mai pakla shno aduga faidagi hena phajaba faidagi hena thalaiba mani faidagi hena mipum khudingi thamoida anuba ithil lama piba ngamba Leela ama oirashanu haibashi aichu sorna pamda tunizage citizen pura mani interest digaba event ama irgadi Leela hasuni madu hadu leje akum kharasi unda churaga mayam harau to ko sida ai bisu ma ko jinni kana johon mi tama tawlun khamu jeri ko anita su na hajer mi ruhi yolo dara Mirabai ko ko ni tomorrow is story anu na haro kya ahamba maktada mayam punamakpu ikongno khurumjari akhoi aigi oiba haitare aigi oiba punsigi wari asi akhoi oja na khoi oja anji thongna ningthaujana puthokpiduna mayam sida khoi Shumang Leela hariba pumpham asida puthokpiduna mayam sida utpini haiba asmaina ingonda kano torokpase aigidi yamna nungaiba yamna chokthokningai haiba tare adugumma ma oina ai yamna khanjai aishu yamna nungaijai sumaina aigi
oiba punsigi oiba warisi mayamda uthokpini haina sumaina wakhalon thambirakpasi tungida haurakadaba idi khungangda leikhiba leiriba sanaba chachaningba amadi family ki fibamna yadaba suguma mayam ama leirangani na khanjai madu mayamduda warisi message oina pibi bagi sumana puthok pigani na hana haibase ai yamna nungai phawi aduga akhoi pumna makna su hena nungai gani aduga masigi lila sibu di message sibu taraga uraga soidamaki ahongba ama soidamaki lakani haina ai thajabasu chauna thamjai aduga Hoji Shumang Leela se athuba matamda puthokani Shumang Leela ge mamingna mai Iklaba Thamoi yana thombi yamna phajai Shumang Leela ge maming se Leela si soidamaki phajagani na khali aduga lakadoriba September ge tang 18 sida numaijing numisida release tawgani na ege ojana haibire adu mayam sungsoi soidena Leela si yengbiyu madi Leela si gi da yauriba nunggi oiba wari munna tabiraga koike haugalaiba angangsing sida soidamaki message sibu munna tabire hairaga amuk afaba adigi players yamna puthokpa Manipur ama ohensi haiduna ai mayam dai request tawjari Leela si laiba September tang 18 numaijing numita puthokjaragani adu sungoi soidana Manipur da leriba miyam khudimangna yengbiyu haiduna ai koknona khurumjari mayam khurumjari mai Iklaba Thamoi haiduna Shumang Leela ama puthokjagadoriba council na Mirabai CHANU gi life history ama puthokjagadoriba si aina Mirabai sajagadoriba si mayam punamakpu amuka sana khurumjari aina Mirabai sagadoriba si chukimatik pakhatpa kizaba pokjai habadi gold phangdramaksu silver medal phangba aigi ichan magi matokdamaga aina sagadoriba si asukimatuk mi paijai aina asukoina Shumang la yaukjarakpasi mi amagi matau sajarak mi amagi matau madang asi bapo tamjarakri aidi maming leiraba Manipur gi natana khoigi India gi oina Olympic ta silver medal oina phangbirakhibi Mirabai CHANU bu aina sagadoribasi kari kamdongna kamaina sasige haibagi analyze tongnabu honnabada yang wazai aduga kamain tokdana Mirabai sibu sagani madi phajana hanadagi hauna angang oringaidagi yo thangatana khotana lakpani aidi tha amasigi manungda practice torokadoribasi yamna haidi angakpa kizaba amasu boksei mayamna ubiraga su hena khangbigani hena ningsingjari handak lakliba September gi tang 18 saija premier show uchagani kal TV channel ko dimakta loinamak yengba phangani haibasi aigi achetpa thajaba oina thamjari thank you all mayam khurumjari ngasi ekhoigi aigi mangda lepiriba Chen Mirabai ayam nungaijai ain handak mai Iklaba Thamoi haina Leela ama puthokjagadoribasi koi Chen Mirabai sajaraga aina saraga mai Iklaba Thamoi sida puthokjagadoribani mayam punamak sumi yeng tabiyu ai Chen Mirabai da kariguma khara hangjage haidi aina nang sarakadoisa kamaina karamba character haidi nang se kamaina tawbi wa ngangbada kamaina ngangi tamna ngangi ko adagi sum yam langwa mi sinate yam khatpa mi sinate kamaina tawba mino haibadasu khara makai khangjani hoi mayamna budi adum khangam budi ai wa yam kanadi ai kasu ngangande adi aigi tawbam thokpado tawraga ai adum hujik phawda adum laire adu ai mayam aina khangiba haida aina loinagiba mi sinadi adum aise free amna oi almaina wase dong adum ngangingbado pande adum ngangtho ega na sumana adum takpi hoi adum basu adum lai aingon daidi kaishu aingonda phung kanon tawna thamde haitare ko ngangingbado ai tong launa heta aduga ai kanam tu haijage the costume gi matang da muko haidi costume se anabana kai set kalli phaning kumna num ba yum da set laga leibra khangau gumba dagi sana ba chatpadana kamaina adum chatpa khotpa adum leidana ai hoi phane kum masede ai ka hena setre haitare aina mapalam da dum lai gi da dum anamana yum lai ba kan haidi mapalam da lai bagi na taba yum da lai haurak pada ai phane
ꯐꯅꯦꯛ ꯑꯗꯨꯝ ꯌꯥꯝ ꯁꯦꯠꯀꯠꯂꯛꯑꯦ ꯐꯅꯦꯛ ꯁꯦꯠꯂꯛꯑꯦ ꯑꯗꯣ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯂꯥꯡꯅꯤꯡꯕꯗꯨꯝꯕꯁꯨ ꯑꯗꯨꯝ ꯄꯥꯝꯃꯛꯄꯅꯤꯅꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒ ꯑꯗꯨꯝ ꯁꯥꯟꯅꯕꯒꯤꯗꯗꯤ ꯑꯩ ꯇ꯭ꯔꯦꯛ ꯁꯨꯠ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅꯁꯨ ꯇꯥꯖꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯇꯥꯇꯥꯗ ꯂꯥꯛꯄꯗ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗ ꯀꯔꯝꯕ ꯗ꯭ꯔꯦꯁ ꯀꯃꯥꯏꯅ ꯌꯨꯁ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯕꯗꯅ ꯍꯥꯏꯗꯤ ꯀꯃꯥꯏꯅ ड्रेस सेलई हजिक ट्रक चलमदायदता ngahaktang hobby hobby ga tawba aduguma adu matang da kitang habi adum kandudati yumda lebuda ai phane adum second is phane adum phane shele adu hoi sana basa amda smana tata da chapre dai truck shoot ba asuguma se ai adum sel e ha nang ba hobby nang na ba adi imana so dum matam da di ayung antani na ina kano taw do to ko nangaroi ga ina imana kano tawrome anamba matam da ai dress adum tawrome da falawna truck shoot se selaga upper se paira ge hata chain minute ta sin nangora roi na so da ju class nangaroi ga na taraga chaba thap saba adum anamana ai breakfast ko masum masi ke su torokte phangakte di sanaba nangna ba chain ba adu madu ko yang changnai na sa da ba adum oire ai se adumaina adum khangau se chalaga da sali salaga adum chain bine ai nupa masa da na ko nupa masa da lai hoi adune aina handak sajaga dariba Mirabai sisu achumak ngamna ba so hone jage ko ado thank you so much yam nungai aduga aina haijaning badati handaki Mirabai CHANU sigi lila se yengbibada mai iklaba Thamoi heba lila se yengbibada sanaroi singsu yamna phajana sananingnabagi guideline ama piba lambi ni hena khanjayon sigi Shumang Leela se aina ngasi sajagadoriba Mirabai CHANU se mathangdadi goal lobong ngamnabagi damakta sajagadoriba Mirabai ni thank you aisu akhoi Shumang Leela sibu yengba matam da haitar yengbigidaba khungang da leiriba angang anjiki smaina sanaba pamjaba suguma haurakliba mayam sida soidamaki message amasu pibigani de masig Leela se yengaga soidamaki na khoisu aina tawba ngamba sugumna na khusu tawba ngamna na bakana hotnage haibagi kano dugumba wakhalora ama soidamaki leirakani thambiyu aduga si Leela si yengaba matungda hena haureiba ngang jasu yamna farakani haiba ai thajaba khanjai aduna Leela sa soidamaki yengbiraga akhoi Manipur ki player se hena afaba ama ohensi na ai mayamda haijari matik nungaiba numit amani ahanbada karida nungai gi ge haragadi akhoi chanupi Mirabai CHANU sina malem gi oiba phampakta akhoi gi mafam ama kanbiduna akhoi gi iremda masibu irebaga sibu mayam gi mangda wangna pukhatpidana akhoi masak tapiba amadi masagi su punsi gi oiba kwaidagi hena chawba kano ma achievement ama phangba ngamkiba duguma numit tuna khwaidagi nungaiba numit oikragasu ngasi sina topa nungaiba numit amani maramdi magi punsi wari se khangba kharana khangagasu khangdaba mayam ama leiribese ngasi khoigi mayamna khwaidagi hena popular oina yengnariba Shumang Leela gi phampakta mabu puthoktuna mayamda saktaknanabagi aduguma ahanba khongthang amani masigi damakta mayam punna akhoi isorgi mafamda maipaknaba lakadoriba Shumang Leela sina mipum khudingi thamoi bu joy tawduna inkhalagliba naharol kayada sanabada natana mana pamjaba lam khuding makta mai pakpagi lambida ninghanaba leitana awana kaya thengnabada nongna thengnanaba aduguma thauna ama piba oirasanu haibase aina so iswara thauni jari ngasi landam sigi IBOYAIMA SHANGLENda IBOYAIMA Leela SHANGLENda ngasi saimtongna SAIKHOM Mirabai gi aga invite ama phangwadi ngasi bau ngasi da mafam asde yoroktana balam unadna tawribase masi amuhaina ai nuajaba ai thamoida peli asigi numisida IBOYAIMA SHANGLENsida isagi damakta Leela sanabinena tawbirambase yamna nungai yamna wakhanje harawi khoisu nungaiba ma poi isagi su mangol oisanu mayamgi su mangol oibiba oijasanu mai iklaba Thamoi ranjit tukjana iba aduga ai samana direction piba Leela se Manipur da leiriba Leela gi
सोयना लेरबि ला ग्रुप मैम से खंगल गाना अखोई सिलेक्शन कमिटी अमना सिला कमिटी सिना अदुम स्पॉन्सर जो तौजरगा कमिटी सिन ऑर्गेनाइज तौजरका द लीला से पुथोंना होनबनी अदर मणिपुर मियाम दगी मसिगी स्पॉन्सरशिप नीदुइनि खोइना अदुगा तसेंगबा हाइटागदी लीला से महोंसा दौना सुमांग चटपगी खुदोंग चाबदी लेत्रे मरमदी पेंडेमिक सिना मरम ओरकांदा अथिंग लेबा अदुन एसओपी गांगना सेदा सेप्टेम्बर की तारीख 15 नुमाइजिंग नुमिसतेदा कोइ नुतिन पुंग अमा ताबा स्वाइसदा कोइ प्रीमियर शो हाइता रिलीज तौबा हाइता को अद पांथोक तारे अद पांथोक दरिबा थरम सिदा सागी अखोइगी मणिपुर की मियाम ने येंगबै फैसिलिटी सिना आईएसटीवी अमसुंग इंपैक्ट टीवी अनि द पीथोइबो अद इंपैक्ट टीवी की वीडियो सिगना हाइतारे कस्टमर सिगना हाइतारे मकोइ सिगना अखोइ एडवर्टाइज तौजबो एड अमा तौरानी दना को अदि मनुगिदा अखोइना टिकेट का येंग हाइतारे लुपा 50 की टिकेट अमा का कांदा येंगबिदोइनी अदुना मी क्या येंगदगे हाइदुदि मियामगि नुसिबिबदे लेरे अदुना तसेंगना मिराबाइगुम्बी चनु अमा अखोइना फंगजबगी नुआइबा हाइतारे अदु मागी हिस्ट्री से मुन्ना थीरो कांदा मागी होरंगैदना ngasi bong manungda टोक्यो ओलंपिक दा माई पाकपगी लंबी असिबोगदा मान थिंगनगिबा अवाबा मयामदु करिबदा नासुंगबा तौदना आदगी मागी थाखरबा लम हाइतारे अखोइगी किलोमीटर 16 चल लेवल लमजगी नुपी मसा माना ताता तोंगा लाकिबा साइकल न मयुमदा हनबा अदुगी बेंगसर मरक्सिदा मपागी ममागी इमुंग मनुंगी नंगबगी मैसा कयाना ngamnanaba honarapda ilakpa matamda kariguma taruba tawdana mana Tokyo Olympic bau challe harganda madudida silver medal ama lorpase masigi manungda awaba kayam leiri se koina losan na thamba honadi madu singthorpa matamdadi Manipur da luijing loya da leiriba natraga sor sai da leiba oitarga su sor manungda leiba oitarga su lairabadagi fidon badagi sadon fidon hingbadagi Thouna pudok pungamdana leirba naron kya yut angang kya se mai wari se tarakanda yaina khoisu lairba khoisu leijadaba khoisu ningba kabe kaiba khoisu mai pakpagi lambi thonba yaine haiduna adumba message oina thonba yaba lila ama oi handaki mai iklaba thamoi na hairise aduna aikoi thamoi se pethaduna leigedaba nate mai ikadabani aduna asengbudi sanadu mai ga samning mong semdokpa yabagumna admai tor aikoi thamoi se तसेंगना अखोई खांगब कनबगी मैना इकंदा लाइफ द गोल फंगी हाइबदो मिराबाई सु मथंग द गोल अंतंग फंगननबा अदगा मागी पांदम सि लौरुब मयाम पुनमक्तसु लाइफ द माई पाकबा अमम ओइननबा पुनसी द माई पांगन होनजबदा इना कुरो मसा ngakतना पैसा लेबा ngakतना सेन लेबा ngakतना मपामु अखोई संग लेबा ngakतना ओइदे अखांग कनबगी सु ईश्वरना कईगो प्लेटफॉर्म थम थेम द थममी हाइबसे उननबगी दमक्ता मिराबाई चनुगी लासे अखोई सुमांग लीला न पुथोकजबनी एन हाइजब तारे ngasi ira thongni gi thoram pangthok liba sigamari leinana wafam kharadang thamjerabada Thourang asi soidanamaki mai pakpa purakpa ngamgani haibagi thajaba thamjari maramdi Shumang Leela khunai asigi kumhaini khunai asigi masek mangalga loinana nganjari bi Mirabai CHANU asibu khunai kumhaigi shaklonda sapongdana Shumang kumhai ama oina puthoaga lamdam asigi leiriba khunai gi mipung khudingmakta sandoknabagi thodang ama lorliba asimakti tasengnamak Shumang Leela gi itihasta ahanba yumpham thonba adugumba kumai amani haina ai thamjage Mirabai gi punshida yumpham oiraga Ranjit ningthaujagi thauraba kolongi machinna masida mahakna thongna hapcharaga maki leijariba artistic potentialities maki leijariba energy mayam singa se sizin najaraga matau karam tauna mapung pharaba Shumang kumhai ama oina Mirabai gi mafamda anouba khudol ama tamnanabagi damakta adugumba Thourang ama paikhatchabani Shumang Leela bu nungsibiriba Shumang Leela gi miyam dai koknonjari handa aikhoina puthokchagadoriba Shumang Leela Mirabai gi
mai iklaba thamoi gi pandam di aikhoi Shumang Leela si pandemic na karigumba mata tawbangam da dana leiba sida artist sing na mathau hapa amadi Mirabai gumba yamna talent leiba mathauna leiba mioi kaya ama tholakpu oisinu haibagi pandam loinana aikhoi Shumang Leela si nungsibiba sung pambiba marang kairabasu khangbiba marang kaidabana luptuna leiba aduna arupa yopibu tawraba uda yungjillaga malemda tawhanba ngamnanaba adumba wakhalni tasengna haragadi Shumang Leela asi malemgi thakta pukhanaba honabada Mirabai CHANU gi mapal tangba amadi Shumang Leela na Mirabai bu protect toraga ahenba medal lobo ngamnanaba honaba haiba pandam adudani Leela asi aikoi tha amagi training work ni ngasi tangkundagi horaga akoi gi September gi tang 10 ga mapalda premier tono honajari masi aikoi gi pandemic ki mi punba yadabana maram urakanda impact television amadi IS television gi platform da aikoina premier togani miyamna hariba cable channel ani sigi LCO singda mateng pangbibani khanbiraga card lobiraga pet tobiraga asigumba pet premier asima pungphan biu haiduna nungsiraba ireibak chapunamakta Shumang Leela bu minungsi utpibaga loinana Leela singbu yokhatpa madi Mirabai bu ngakhatpani haina khanbiraga mateng pangbiu haibasa apel tawjari